Previously samani natana thudongna thengnaba ude musak kamane yangba hojik leiriba relief camp da leiriba miam amadi akhogi Ningol Chakouba gi thoram yamna nushiba thoram asi gi marak sida leinari mari se kamane yangyosa Ekoi yam nungaite tangching ko yam nungaite ekoi chahi khudingi koi ningon jingi dugumba chahi am nang dong tang lakshaba koi thoram Ningol Chakouba thoram ekoi hanak chahi su lai chahi ani thamari mangai koi mapung pha gare kuki terrorism gi lan hojik lan loitri nomai kaphan ba lepi kana lephan ba nomai kaphan ba lephan kana lephan ba ekoi lephan ba mi ma le so tangching ko nomai kapasi kuki na lephan ate lephan bani ko kuki na kaphan ate lephan bani ado nomai kaphan baju kana kaphan li mi yam na kaphan bani ko lephan ba maga di kaphan ba mi so da lephan tri abi thum jage ko tangching ko aduna nomai kapasi ju kaphan bani ado den lephan baju ekoi tangkak nai nan lepu hai na lephan bani ko ko an ado da dai lobu yai aduna hajik sigi tangkak sidi ekoi yam nuai tabasi ekoi chahili sang sina koi ningon jingna kare hai ni ekoi kadamai Ningol Chakouba lakadage nang sagi makhut thektana calendar padana yam wan nang sagi numit khuding gai tare ko Ningol Chakouba jomtang lagadi ai aduma mabung pam yang koi leitaba chak charam chamin na ba mama pa ching no moto purmin na ba then family sing yam sang nang sagi kaina ro mayam ning koi kare hai ni kitang su koi kare hai ni koi nomin na zaba hai tare ko leita naira mayam da punjang nomin na zaba gi mami ma ekoi phangja potu hanak gisu Ningol Chakouba ekoi hengstang ai re adu different ahong makhare lei tangching ko duna sigi Ningol Chakouba si ai my humble appeal ni haju lei Ningol Chakouba si ta sinai tare ga de koi laiba thoi bi rang sigi yeng ura ga de Ningol Chakouba gi datana ko any festival any issues ko festival ko dimsta na laiba lanjira dan laiba IDP singi khalura ga lanjira dan laiba Ningol singi khalura kan de koi ta seng nai koi kitang okhan masa ma khanda ba chumbra ha ba madi am sigi humble request ni ko aduna haju lei film ji tasengna relief camp da lei bai paisa sin nong mayam Ningol mayam si mogi lifestyle ji ngasi phauda husband and the wife ko then father and the mother father and the sister father and masajing madagi masin manau wachin opa Ningol piba lei mayam ji ga privacy bauta ekoi maning tauna sai ka hani privacy leitraba ko privacy leitraba du ma pusi mahing de hingi pusi tangak si de koina ekoi loina ma kok thok pose ekoi hajumak lan leiri lan ji kusem gi ba nomai ka le phalli ko kaidor ka ke ha khoi ngamdri free movement jahandri ining tam nai khoi masagi national highway sipa ya khutong cha khoi pidri ko chuma yam hin loina kok so ka ngasi kai dore khoi matung ina kare ni adum keno ma dai tare ko khoi chapin mami tare chuma magi mami tahan basin maram kan da center gi level luching basin china kai dore Manipur da irang laite Manipur da irang thok akan ba laitre irang phare sigi amuk center gi leaders na do haira bani na kai dore khoi gi lebi MLA jing na jo kai dore amuk kai dore Manipur irang phare irang peace oire peace hanjalle sinne ma ko MLA jing hai je tang ching ko gi MLA jing na hai si Manipur da irang laitre irang hanjalle irang thok pa laitre peace laire hai bane ko moina hai ra bani na muk center gi lusing basin na mo kai dore khoi Manipur da irang laitre Manipur da festival mayam tawre school kare college kare dhum dham tawre Diwali pangthoe whatever any kind of festival mayam pangthoe Manipur da irang laitre sini dalam masuk puri berproses sih. Sekarang sekarang mana? Ekoi mayam gi leader ni leader sendiri nang asik kaya dore. Masih masan magi MLA sendiri magi imung dadi kaya dore. Masih masan Ningol mayam jing lekai Ningol mayam jing asik kaya dore. Nungsi bagi nata ba? Magi vote ki, magi election gi yang kan asik kaya dore. Ekoi jaga dong kaya ni ekoi Ningol nuncak kau mana mau phone mana buku. Yes, tahu biar. IDP le besin naw yam Ningol mayam je kana ko mkhra thamo shim mkhra ne ko adum nungai man da bidagi ko mogi sumogi oba share ka phangja na bidamak moi bu harau jinna bagi damak hak su momon minok tamna bagi damak ato to beste holder mayam ma share so mayam mai ben mayam ato to lekagi mayam ko torkani mayam ko torkani mayam madu Ningol Chakouba gi laiba masagi tangkak tu gi mari ne na ngak tang or su momon minok tamja na ko khona jabane ko adumona thamoi da pela bra habadu madi apem di oro dine ba tangchin ko adu but kana gom political leader khara di kana gom ba
ꯉꯁꯥꯏꯒꯤ MLAs ꯈꯔꯗꯤ ꯀꯣ ꯅꯨꯡꯁꯤꯕ ꯅꯠꯇꯕ ꯇꯧꯗ ꯌꯥꯗꯕꯒꯤ ꯃꯑꯣꯡ ꯍꯥꯏꯇꯥꯔꯦ ꯇꯧꯗꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯔꯛꯀꯅꯦꯕ taubiyu kaisu kaide ba taubiyu kaisu kaide IDP singi le diba ningon mayam je priority pibiyu kaisu kaide khona biyu kaisu kaide tau issue that center ki lusing basung daida Manipur irang loidri sabsana irang lo shinbiyu Manipur to mai kapal lepa ka jukhoi haji bawda free mo nya handri IDP singi mayum na hanjan bagi ya pibidri kai dau biri guys he moi basnai thu aninge ba ko somna kan so IDP singi ki le diba awa basing yingbi ba plus center ki level lusing bising desu ta singna awa ba do mai sen tambira kanda chap sana Manipur irang nei ha ba simai koi khangnom changi ha haijabani da tang chengko aduna ta dang si kare hai ni ekoi si leiriba political leaders singina ekoi moigi afaba moigi tawungamba moigi di ji jas nu yana khona matamda ground leiriba awa mayam singdo ekoi officially puthoga na wam habidre adugi mauta irang loire irang neme irang maitre haina moina expose to birabnina ngachi ke dawre awaba tahoriba IDP singi pusi mai Manipur praja miyam khara adagi periphery area da aikoi kuki singa no kapthak matamda yauriba jaga khagi chingong nya laiba yum khara gi awaba pusi mai je asi kanana usum bibe ngamage question do ngasi lakchari siko aduna aina panjaning badi aina haijaning badi Manipur da lebiri badugumba sagi pesha paiba family sing tawungamba imung sing ko then tawham thokpa ningon chakouba gi magi kumman lakpagi tawham thokpa am tawiba yai ko tawiba yai aduna ngasagi leiri film simatang da kun haijaning se tasengna IDP singi awaba gi ubirakanda Manipur gi issue singi yingbirakanda ikoi tangai fadana machin mokwa ama kuida unaraktabagi machin mokwa ama gi nungsinaba awa nungai gi mayam kongina nabi da makta ngasagi angamba sak chara ama chaminnaga ngahak mominaba duga family singi makta ngasagi hena nung pusin sangna nungai fana minabagi ayabado adutang tawna hona birakanda hena mathoi kaba nungai ade hekta dhumdham tawba hekta ngasagi ga gi arangarak ta pubi khongsu tumadi koi tawidana bagi dam humble request objari noina ningon ningon chakouba lakpana maram oirkanda ningon jingna maung mokpa oiriba masino pa oiriba ngasi leibak ki khambira kanda afaba nungai ba yaifaba ko ing tapa Manipur ma oherna bagi damak adugumba Manipur ma oherna bagi damak ningon jingna kahaini chetna thamoida aikoi kahaini thagon nabidana adugumba imane Manipur gi wari ba kano se aikoi athuma thalo shimba yana bagi matam do ningon jingna madugi board pibira makanda handa ki chahi chimagi ningon chakouba sidi lalo digai marum gi ningon chakouba sidi yamna sagi kare arang raki na tanang sagi lebi ni IDP singi lebi ningon sing adagi ato gi lebi ningon sing yam je koi same level amada samana mi amade koi ngamjaba koi enhang charam chamin na habok to charam chamin na kanda punna pangthoktuna ngam badu gumba hinki ningon chobo henja pomje swai thamjage kan hos